अहानबदा मरुइबा पाव ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯩꯇꯩ ꯀꯨꯟꯁꯤꯡꯕꯨ ꯉꯥꯛꯁꯦꯟꯅꯕ ꯃꯇꯤꯛ ꯆꯥꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯉꯥꯛꯇ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯅꯥꯎꯔꯦꯝꯊꯣꯡ ꯂꯥꯏꯁ꯭ꯔꯝ ꯂꯩꯔꯛꯇ ꯌꯨꯝ ꯑꯃ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ꯫ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ ꯃꯅꯤꯄꯨꯔꯅ ꯑꯋꯥꯕ ꯅꯪꯂꯕ ꯌꯨꯝꯕꯨ ꯂꯥꯏꯁ꯭ꯔꯝ ꯁꯟꯙ꯭ꯌꯥꯔꯥꯅꯤꯒꯤ ꯃꯐꯝꯗ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯇꯦꯡꯕꯥꯡꯈ꯭ꯔꯦ꯫ ꯆꯍꯤ ꯃꯔꯤꯔꯣꯝꯒꯤ ꯃꯃꯥꯡꯗ ꯀꯁꯥꯔꯗ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯕꯨ ꯒꯦꯡ ꯔꯦꯞ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ 3 ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯟड ꯁꯦꯁꯟ ꯀꯣꯔꯠ ꯀꯁꯥꯔꯅ ꯆꯍꯤ 9 ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ अमदी लोक सभा की मिखल इंग तपना चुमना पांगथोकनबा सीईओ ना डीईओ सिंह एसपी सिंह की मिफम कौदुना खनख्रे। मैं बुक्रमजरी नॉर्थ ईस्ट विंडो की निमिदांगी मणिपुरी पाउ मीटिंग ताबीरिबा सिंहबु सुरबला माइरेंबा मतराम नोकचरी हौजिक मियामदा पाउमुचा खाइना पिजरी। स्टेट फोर्स की अवात कया लेबना लाइकोंग इथम मोइरांगपुरेल की मियाम खुदोंथीबा कया मायोकनरे हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी की कोऑर्डिनेटर थोकचोम समरेंद्रना फोंदोखरे। वाफम असिंग असि कोकोमीना सिंदुना हौखिबा चही की मे 3 दगी हौदुना कुकी मिलिटेंट सिंगना मैतै फुरुपता लांदारकलिबा असि ngaktoknaba लाइकोंग इथम मोइरांगपुरेलदा लैरिबा खुनगाकपा सिंगदा नोंमदा चंगद्रबा याद्रबा चाना थकनबगी पोलम सिंग मतेंग पांगबगी खोंगचत अमा मरी लेनना पांगथोखिबनी। समरेंद्रना मखा ताना हाई चिंखोंग सिंगया नकना खुंदारिबा मैतै खुन सिंगदा कुकी मिलिटेंट सिंगना नोंमा कांगदना अफबा मखल की खुचु खुलाई सिजनदुना लांदारकलिबा असि थिंगनबा लेंगाकना सेक्यूरिटी फोर्स सिंग मतिक चाना थंबियु। हौजिक थोकलिबा इरांग असिदा पेरिफेरी एरियादा लैरिबा मफम सिंगदा अहेनबे स्टेट फोर्स सिंग थाजिनदुना इरांग असि लोइसनबा मणिपुर लेंगाकना अचौबा थौदांग लौगदबनी अमदी लाइकोंग इथम मोइरांगपुरेलगी मफम सिंग माइके अदोंगी इमा इवेल सिंगना ngaktuna लैरि। लोइनना पेरिफेरी एरिया सिंगदा सेक्यूरिटी मसिंग वाना थमदुना खुन अदुदा लैरिबा खुंजा सिंगना खुन ngaकपा खुन अदु इंथोक्तुना थंबा हाइबसी आइकोय पुमनमकी मांगजबनी हाइनसु फोंदोखि। लाइकोंग मोदी कम थोकिबा यामना नुंगाइतबा याम तमथिबा थोदो हाइतारे मसिदा कोइगी स्टेट फोर्स की लाप्सेस लेना मरम होरगा थोरिंग थोदो कया थोखरे अरे कोइना लाइकोंग चलुरगा कोइगी कोकोमिनि इंगिरुबो मतम मफम लेहरीबा विलेज फ्रंटियर स्टेट फोर्स से मसिंग यामदे मुन्ना येंगी जुआरफी की फिल्म यें तारगदी मधु मफम रिसेटन तौबदा कई थोदोना कायदब मफम अखोना मफम रिसेटन तौनबीदमक्ता स्टेट फोर्स से कुंदुदगी 10 मुक्तंग हापलगदी अखोगी विलेज डिफेंस फोर्स कोकोमी की साइडगी हाइजरगा मफम यौहलगा मफमदुदा समना लाइकोंगा अथुब मतमदा कोई रिसेटन तौननबा कोकोमी साइडगी यामना कन्न होनजगनी। नकलमरोमदा लाइकोंग विलेज अथॉरिटी प्रेसिडेंट लाइश्रम बिजेना फोंदोरकपदा लाइकोंग इथम मोइरांगपुरेलगी मफम सिंग असि अवातपगी अवातपा ngakta ngaidaba मफम अमा ओइरे। यूम मार्फू हुमदोय खक्तमक ताबा खुन अमनी मफम असिदा लैरिबा खुनजासिंग अयाम्बना नुंगलेंगोय पेक्तुना सूरगा चाजबा इमु ngakतनी इखंग खंगहौदना मणिपुरदा थोकलिबा इरांग असिना मफम अदुदा लैबा यूम कया कुकी मिलिटेंट सिंगना मई थादुना लादारकपना मफम अदुदा मियोय कया लैबा ngमदना लांजेनखी। चही अमा फारकदौरबा इरांग असिदा मणिपुर लेंगाकना वरोइसिन अमा पुरकपा ngमदना लैरि। लोइनना कुकी सिंगना लांदारकपदगी मईगी लाइन फाउबा कक्थतखिबा मरमना अफंगबा नेकेट वायर इन्वर्टर दगी समगा सिजनरी। मतम खरेगी ममांगदा लेंगा की माइकैदगी युम मई चाख्रबसिंगी अवात अपा थागतपिरउ हाइरकपदगी थागतख्रबसु ngasi फाउबा थबक ओइना ओथोरकपा लैट्रि हाइनसु फोंदोखि। कोई कुंजी अवात नाकने हतकी इरांगदन मरम ओरगा कोई सिंगी लाइनगी मईजु थुबिरे सिंगी मतां मईजु मतंग गवर्नमेंट साइटगी सिमतंग होलबिदा कुसु पामी कोई लैरिजि कसुम कथा गमदगी कोई खुलकी बुल जाजिंगना हाना लेजबल नेकेट वायरिंग अदगी केबल जिंग सम्मगा नेबुखुजि मई थानजरिजे सिमतंग गवर्नमेंट साइटगी सिमा योक्सन बिदि पामजे गवर्नमेंट साइटगी सिमा अथुबुना तौबिबा कोई हमारजि कोई कोकोमिनि कमजि टेंड्रोय लाखुजु हाइबि हाइग्रा मुजि बानसु योग्रब तो विद्र तुमसुम लेबिगेवा कोई खुंजिबन मई चाख्रबने सिबिसु कोई गवर्नमेंट की साइड डिस्ट्रिक्ट साइड खने थागर फोटो से जानो थागर लग लाइग्रबने।
खुलेम लेकाई जूनियर हाई स्कूल की प्रिंसिपल इंचार्ज होने लेरंबा लेखिद्रबा लाइस्ट्रम दिनेश की नौरेमथोंग लाइस्ट्रम लेरक्ता लेबा युम ngasi maina tumna chakre thodok adu ngasi ayuk pung 13 ga minute 45 tarakpada thokibani thodok adu electric short circuit gi hoba oiramba yai haina thajanari loinana thodok thokfam aduda fire service ki team laktuna mai kanbagi thabak chathaki thodok aduda asok apan gi paudi leite adubu yum adudi tumna chakre maina law khongna changlakpa aduda yumbu oiriba leikhidraba dinesh ki nupi laistram ongbi sandyarani wan thabadagi mayam changduna laikan naki ngasi ayuk pung 13 ga minute 45 taba matamda electric short circuit gi haurakpa maina tumna chakraba uripok nauremthong DC road laistram lerakta leiba laistram sanjarani gi mafamda ngasi nungthil like minded group LMG manipurna khudaki oina lupa lising tara tengbangduna imung ngasi gi awabada saru yakre ngasi khanghaudana haurakpa maina tumna chakraba laistram sanjarani gi mapuroiba leikidraba matung mapuroiba gi mingda fangba lupa lakh tara rongi senpham amadi imungda leiba lampunamak maina tangoita na chakre haire LMG Manipur gi chief advisor 𝐂𝐲𝐸 amadi advisory board member Haridas anina luchingduna chatkhiba ngasi gi tengbang khongchat aduda group asigi secretary 𝐂𝐲𝐸𝐸 publicity secretary Rakesh Nauremsu saruyaki loinana kunjesor mangsa tabam Surendra ningomba boinau maibam Dr maibam iten PK huirongbam amadi atai group asigi maru oiba member kyasu saruyaki khongchat aduda nungaitaba amadi awaba fongdok laduna group asigi secretary 𝐂𝐲𝐸𝐸 na fongdokibada laistram sandarani gi imung asi awabada awaba hapa haibeduga pangkhak oire mahaki manempok chahi amagi mamangda laikhidebegi awaba mayok naringai chairakta mahaki mapuroibasu lambigi accident amada amuk laikhidei mapuroiba laikhidebegi tha fadringai mahaki manau nupasu lambigi accident amada amuk laikhidei mapuroiba amadi manau nupagi firoi fauba sondringai chairaksida ngasina amuk sandarani gi una mathak makha saba yumase amuk tumna maina chakiba haibasidegi hena awaba amamuk leitre asigumba awaba imung asida LMG gi maikaidegi khudaki oina mateng asi pangbani leipak miyamna su imung asigi awabada angamanga mateng pangsinduna zero dagi haugadoriba imung asigi awat apa mateng pangminasi yung masi una koi matham ka sabani electric short circuit tegi pung 13 minute nipunga helapasida electric short circuit tegi horok pamaina pura collapse oire pyarbige labasu ekoi gi badu kanbada ekoi gi loina ngamhodre maramdi chakhibir hangibna maramoduna imung asigi wari je tabada tu chungma phawi maramdi sandarani mapuroiba lamboi khonang khongda macha loba chatpada activa ama da thomdna activa talaga takiba adu maki bapuroiba leigidaba piroi loidri aduga thama ikang kanadra maki mananu pasu amuk kwa kaitenda maki macha tuition lobu chapada amugi accident oiba aduga maki mani boksu koi chahi amagi mamangda adumai leigidaba asigumba seriyuna awaba taringai imung sidida amuk mai chak paibase masi zero da ki pura hobri yamne nungai jatebdi maki mapuroibagi akoi oja orbagi benefit akoi lupa lakh 10 muki akoi paisa je masi amu chak paida yaugiba maramone imung asina nanghauriba awaba je masida akoi leibiriba mayamna angamba khaina duna akoi imung asiga awaba da akoi khajik to orabasu akoi mating paminasi Haukiba kumja listing aniga kunmathogi me mapanda Silchar NIT campus ta maidei nupi amabu nupi oibigi ikai khumnaba manghan khiba thogdo kamari leinana chatharakhiba court case adu ngasi district and session judge kasar Silchar Assamna chenari ba miyoi ahum mara leire haina lauthokhibaga loinana chahi nipan jail da leina ba chairak pikre court na mara leire haina chairak piraba miyoi sing adudi Kanhailal Gola Sonat Kumar Gola amasung Mahesh Gola ni Mutum Gunadon Coordinator Joint Action Committee for Madhutila Rape Victim 𝐺𝐸 na case asibu maipunana chen chongkhibaga loinana advocate 𝐂𝐲𝐸𝐸 Banipan na assist tauki court ki case asibu mai paknabi damakta Walmaite Council WMC nongin NGO amadi Barak Tampaki CSO kayana pulaga semkhiba Joint Action Committee for Modutila Rape Victim 𝐺𝐸 na chingba lupsingna thawai hakjang yauna hotnakhibani court asina maral leidaba miyoi singbu cherak pikhiba sida case asi tengnabada tengbang birakhiba lanai miyoi sing amadi lupsingbu Dr KN Chan advisor 𝐺𝐸 CS Nabakumar chairman 𝐺𝐸 bu Walmaite Council chairman Haikruzam Navasyamna thagatpa fongdorakli SP kasari SP na hai hoiga hoige osigi thudagi phone tawre kasari SP na hoige judge ka jana personally wari sane hai mana anyhow tawna
अखोई करी हाय उमर के सजा दो अदु पिहन नबे कन्ना होननी न हाय मान अदु मागी वानी को माना दी अदवाइन हाय अदु असी सुनी सिया आगी मयाम आगी सुनी मयाम गैदरिंग तौरदी इलेक्शन मतमना कोड ऑफ कंडक्ट की प्रॉब्लम लई अदुना तोंगाना महोमदा प्रेस मीट तौरगा मयाम चंगा प्रेस मीट तौरगा ऑर्गेनाइजेशन पुनो पुल्लगा प्रेस मीट तौरगा अमतंग आसामी सोगेरा बेंगोली होगेरा हिंदी होगेरा प्रेस मीट तौरगा फांसी चाय देसा मथौ ताबसे अदु वहां तो डिमांड तो बिहरिबा हंदक पांगथोकदौरिबा 39 सुबा लोक सभा की मिखल मरी लेना ngasi Manipur की चीफ इलेक्टोरल ऑफिसर CEO प्रदीप कुमार झा चेयर लौदना CEO की ऑफिस डिस्ट्रिक्ट इलेक्शन ऑफिसर सिंह DEO सिंह अमदी डिस्ट्रिक्ट सिंह की SP सिंह अपुन मिफम पांगथोखरे ngasi की मिफम अदुदा CEO ना DEO सिंह अमदी SP सिंह दा लाकदौरिबा मिखल असिगिदमक पोल पर्सनल सिंह की ट्रेनिंग इलेक्शन की ड्यूटी चटपा अमदी सिक्योरिटी अरेंजमेंट की मतंगदा वाखनकी मिफम अदुना हौजिक लांजेनरक्तुना रेलिप कैम्प सिंह दा लैरिबा मियोय सिंहबु बोट थादबा फंगनबा पाइखतपा याबा थबक सिंह मरुआइना स्पेशल पोलिंग स्टेशन थंबगी मतंगदसु खनकी DEO सिंह अमदी SP सिंह की माइकैदगी मखोइना इलेक्शन की मथौ तौबदा चंगदबा मचाक सिंह की मतंगदा वाफम क्या खनकी हाइरी अतोप तोंगानबा मिफम अमदा CEO ना नेशनल अमदी स्टेट पॉलिटिकल पार्टी सिंह की मिहुत सिंहगसु मिफम पांगथोकी ngasi मिफम सिंह अदुदा एडिशनल CEO एंड प्रवीण स्टेट पुलिस नोडल ऑफिसर जॉइंट CEO सिंह अमदी अतई स्टेट नोडल ऑफिसर सिंह सरुक याखी MPCC लाकदौरिबा आउटर लोकसभा इलेक्शन लिसिंग अनिगा कुनमरीदा कांग्रेस मिरेप अमा ओइना थोलकदौरिबा उखरुल असेंबली कॉन्स्टिट्यूएंसी की अल्फ्रेड के अथरबु खुलाई पाइबा सखंगदबा मियोय सिंगना हातनबा होनरंबा थौदोक इलेक्शन कमीशन ऑफ इंडिया अमदी स्टेट लेंगाकना रेस्पॉन्सिबिलिटी पुगदबनी हाइना मणिपुर प्रदेश कांग्रेस कमिटी की प्रेसिडेंट MLA के मेघाचंद्रना फोंदोखरे वफम असी ngasi BT रोड लैबा कांग्रेस भवन द पांगथोकबा पांबी सिंग उनबा अमदा महाकना फोंदोखिबनी महाकना हाई असुमना डेमोक्रेसी की वाहन थोक लेतबा मवंगदा अपोजिशन की कैंडिडेट क्याबु अकी अखंग नंगहंदुना राइट क्या बायोलेट तौरबदी इलेक्शन की महुत सिलेक्शन हाइबदुना हेना चानरनी लोइनना इंगना चिकना अमदी अचुंबा मिखल की इलेक्शन पांगथोकपा ngamloidaba लेदबदी इलेक्शन की मतम यैथोकतुना लो एंड ऑर्डर सफरबा मतमदा मिखल असि पांगथोकपना हेना फगनी लमदम असिगी मियांग इंटरेक्शन तौबा याय हाइबसी डेमोक्रेसी न पीबा राइटनी था असिगी 39 की पुंग अनि ताबा मतमदा उखरुल डिस्ट्रिक्ट की पौरई सिरी विलेज द लैबा TK वुडलैंड रिजोर्ट पब्लिक मीटिंग पांगथोकलिंगै खुलाई पाइबा सखंगदबसिंगना फोंगना नोंगै राउंड कया कापसिलमखी थंगनबा नुमित ngasi ayu pung 13 da chingai SC tainen village tasu chap manaba mawongda public meeting chatharingai chairakta sakhangdaba singna nomai round kaya kapsilamki bani hiram asiga mari lainada lamphel patta laiba chief electoral officer da Alfred gangam atharbu live attempt torokpagi damak mahaki security matik chana pibi haina petition ama thajinkre migasandrona hai lamdam asibu tangdu leitaba khunai ama puraknabagi damak miyamna pamba mihut adu adumak khanjasanu masida aki akhang nanghanbagi thawong asi lepi haina apil torokle Election Commission of India notification thokraba matung city laidiba lengak sigi law and order si CEO Manipur na control tawrabani loinana hauzik su ngasi mak haibatai masisu amuk aikoi gi intending candidate Sri Kangam Alfred Kangam Atharse mahaksi ngarang su pung anida meeting tawda TK Woodland Resort Paurei Village Paurei Siru Village da ukul sida su amuk aikoi gi praja sing unaba khonaba wari batai sabada attack tawr khre pung ani adwai da ngarang su again amuk ngasi su pung 10 ge adwai degi hawraga ngasina Tinem Village उखुल सिंगाई असेंबली कंस्टिट्यूएंसी की मनुंग द लैबा अयुकी पुंग 10 अदवाई देगी मीटिंग तौबा पब्लिक का उनबा खोनबा माम सिदा अखोई इंटेंडिंग कैंडिडेट नि हाइदना खबर द लाथोखिबा अदु मागी फ्री मूवमेंट मागी एनी मूवमेंट से मसी अटैक्सी रिपीटेडली हंजन अटैक्सी खुलाई पाइबसिंगना तौरपसे मसीदा यामना अकी तुजिंगबा अकीबा अदे फावबा तुजुंगबा प्रजा सिंगसे यामना हुजिक मणिपुर की लैरिबा सिचुएशन वायलेंस नोंग कांगदना मिसी मिना थोपा खना चैनबा अदगी तोंगान बा डिस्प्लेस पीपल मयाम सिंगसिना यामना अनरेस्ट होइबा सिचुएशन द लेइंगाइसिदा पार्टी की लीडर्स सिंगदा हंजन ना आर्म अटैक तौरपसे मसी यामना लाइबो थिबनी
Staff Selection Commission SSC na sinduna Central Armed Police Forces CAPF SSF Assam Rifles ki Rifleman GD amadi sepoi singlaw na ba examination ki result aranba kanglup naiba mawongda haidorakpadagi Manipur ki candidate singna Chief Minister N Birendra wakatlaba matungda athuga matamda thabak laukhat pirakpagi damak Chief Minister bu thagatpa phongdok paga loinana nauna haidorakadaba selection lista achumba asengba tawbirakna basu appeal torakle ngasi Manipur Press Club ta paumi singa unaba the unfair final merit list of SSC Constable GD 2022-23 for Manipur gi JSC gi Secretary Malemnganba Haisnamna wafamasi Fongdokibani candidate mayamgi mahut sinduna mahakna hai 2022-23 gi SSC gi final result lauthokpa matamda ma wangba kaya khalaktabadagi examination asida saruk yakiba tongan ba phurup singi maikai degi pendaba kaya leibadagi JSC ama semlaba matungda ngarang nungthil pung amarom tarakpa duaida Manipur gi Chief Minister da yengsinaba memorandum pisin kibani khanghaudana ngarang numidang thokiba SSC gi result adu soinaba laikre anoba final result amuk thoklagani haiba notice ama thoklakre tasengna asengba toraktrabadi legal gi oiba thabak laukhatnaba sem saduna leibani adumakpu atuga matamda notice ama thoklaktuna atumba khongthang laukhalakpa sigi damak thagatwa phongdoki loinana Chief Minister N Birendra Chief Secretary da hiramasiga mari leinana mail tharambagi su thagatwa phongdoki makhatana thoklakadaba result ta atumba tawbiraktrabadi legal gi oiba thabak laukhatnaba sem saduna leidi loinana nauna tholakadaba final result adu kupna yengsilaba matungda achumba result thokpiraknaba appeal tawki outer MP da adagi governor da chief minister da mo isu memorandum mission birame adagi brothers from Muslim brothers mayamam su koi pulak collaborate tominaraga tabak si tominabane Nepali brothers mayamam su yaure from different communities brother mayam se kunjalaga togla iba result si penadre haibadagi akoi mayam se kunjala kansida date 16 da akoi mayam se kunjalaga chief minister da memorandum mission jare governor da su memorandum mission jare adugi matung sida akoi je legal fight tognabagi tamakta su ready da leijabane akoi na penadre jina kari da penagi da no haira kansida ma wang hangaga for example 120 gi mathakta phangmi yawi adu mayam loina na thai birama kansida 45 khak phangba khangat pirapagumba adagi SD ngakta khalle hairaga su SD maraktagi su 90 mathakta phangmu yawi adu khaidu su loi la thokpirama aduga khangat pi hibudu da pn da dagi pise kanu hona sabane adagi JSC ama su semjare JSC ama semjara kansida koina chief minister honorable chief minister da unabagi appointment tan logjage harakan sida koina unajabani ngarang de 18 se nungtil pung amam ta ba sai du na ye koi representative ko tarang kullaga unabagan sida pabung na su higher authorities da wari sana biraga apoi assurance bibire yam tun action lokana nabagi IGAR South ki meeting makhada Assam Rifles ki kangbu amana tha sigi tana treta Tenopol district ki Lokchau turen manakta leiba pongpalet ki mafam amada chingningai oiba mawongda village volunteer singi training ta form ama thugai ki baga loinana khuchu khulai ke ama su fagat khrei kem adu thugai raba tungda mafam adudagi khulai nongmai maru IED sing loinana grenade launcher ke asu fagat ki fagalaba khuchu khulai sing adu more police station da khutsin na khrei hairi Lamlai ACG manung chanba nungoi laukut haina khangnaba mafam amada ngarang lambi gi khudongtiba thodok amada mioi ani laikhidreba mioi ani adudi nongada thongkhong dagi sapam premji chahi 39 apokpa sapam chawren kawi atopa ama aduna nongada santipur dagi mutum hemba chahi 39 apokpa M Ivom jani hairi laibak tiba thodok aduda laikhidreba sapam premjit ki chahi nifan khakta ngaidibi machanupi ama aruba fibam da sokpadagi hauzik ras medicity da laikanari pikli bi angang adugi makhong amadi makhutsu extend aduda tekle hairi thodok adu ngarang namidang Wadam pung taruk kare helakpa aduaida thokibani hairi akaknaba pau omagi matung ina custom division Imphal gi anti smuggling unit ki official singna ngarang numidang waidam mioi ani degi packet ahum da halaga purakba brown sugar kilogram ahum phagat pangamkre brown sugar adu mioi ani aduna puduna lakpada Imphal East district ki kongba khetri laikai standard college manakte ki fabani fagalaba brown sugar asi malem gi kaithel da lupa karo tara mangarong gi value oigani hairi brown sugar ga konana faraba mioi ani edudi yairipok tulihal mayai laikai degi Abdul Rahman amadi Lilong Chingkha makha dagi MD Faizuddin Kawi makhoi ani NDPS Act 1985 ki makha da haunabi matung ina fagat le hairi
chahi kaya khulai paiduna lairaba matungda pistokta laklaba matamda faba punba tawrabadi leibak asida karamna tangdu leitaba purakani fibam asi yaurabadi maira paibi sing amata oina achetpa fidep ama lawminarasi haina Universal Mothers Organization UMO gi President Morangtem Sorojini laimana fongdorakle wafam asi lampela leiba UMO gi mayai loisangda pangthokiba paugi mifam amada fongdokibani mahakna hai Manipurda thatara henba asi tangdu leitaba ngamdana leiringai jeraksida pistok tawduna khunai gi punsirolda fongna thoraklaba Pambaina luchingba UNLF ki miyo ahum NI na fazan ki wasi yamna chumde kudakta condition amata yaudana thadu u haiduna maike kya de lauri adumak punga si fawba thawa sadaba mawong amada laithokli amaromda asukuiraba irang asida Prime Minister Narendra Modi na Assam da lakpa ngamlaga Manipur da laktaba haibesi marai ani long de haibang amloi tawriba thawong sing asida Manipur da tangdu leitaba purakpa haibadumadi oithokloi haiki Manipur gi tangdu leita daba fibam masida I masel gi marakta thoganing da thodok thokpa sina mitem miyam karamba maikaida chatkani haibasi chamamnaba oire masigi mathakta miyam gi awaba khangdaba selna leiraga chatkiba tarabadi Manipur mutkigani haiba khanthaba matam yaure leiba kanchi hairabadi punsinnaba leiba nungsiba changi igi ai gi haiba wakhalonda thabak tawriba sing khudakta lepiyu haina mahakna makha taki India government amadi state government ga pagi waroshin or aba haibadi political dialogue tawne la aba azigumba ULF ke pambagi liching makhaza laiba army chief ama amadi mahaka chapminariba pagi ingwa amadi makoi ahumbo condition amata yaudana thado o haidana imama yamna ngachi phawba magi chinwa chungna lawi khongi adubo ngachidi matau kramaine India government na Manipur laiba north east ki manungda laiba lan hobo singune haiba dumba Singjubo Shanti Wari Sanani Haidana Saba Hora Iba Sibawada Padilla Agadi Karamaina Ayingba Tangdu Laitaba Amaporakani Haidana Manga Modina Laukibado 2024 Pawi Manunda North East Labor Loinamok Agency Punamok Shop Togani Haidamana Moirang Hanubla Labla Ngangi Putimako Akodi Yam Chamne Indiagi Manunda Labani and a Kalakada Apabalan Vida Porokana Kalambani Adugum Lava Masai Malay Ani Longba Nasi Powder Manipur Toiba Togok Shingangachi Guahati Paula Aga Modina Guahati Paula Padinamaga Manipur Laktaba Haiba Say Yorotaba Amadi Adugi Onatanya Wari Sanariba Adugumba Army chief Haba Hazema Kazale Horiba Aduguma Ningtam Lalhogi Jamakta Amadi Ima Lebak Kanabagi Jamakta Hoyi Koki Terrorism at Tenaiba Adugumba ULFP Pambagi Liching Makaza Laiba She the Mapu Amadi Maga Renova Mio Omje Kudak Tado Haibate How was Hana Tadi Manamaram Makana Hojiti a quick imam that 10 by Yarajaba Kara Tapasi Yarajaba I call you like Lepa what Tandaya Thatramato hena thokliba irang asida awaba taraba sericulture horticulture fisheries amadi veterinary gi lamda farm tawriba farmer singda lengakna karigumba mating amata pi daba haivasi longmi singbu mirai bani haina Iravat Foundation Manipur ki president 𝐾𝐄𝐲 luang na fongdokre ngasi Manipur Press Club ki thangjing hall da pangthokiba paugi mifam amada waphamasi fonglokladuna gopen hai chakhum mai mutpagum miyamna yamna wana khangnariba asida lengakna longmi singi damakta agriculture gi oina senpham khara thadoklaga Sericulture, horticulture, fisheries, amadi veterinary ki senfam sing thadok tabasi yaning de atugum matamda thadok piyo Manipur da thogli ba irang asina longmi singbu Lok Sabha Mikhal gi matam loikibaga loinana kanglup ngakpigani matam lauthokibaga loinana kanglup khaidok tuna thugaina ba hotnariba asidagi checkson ba mathau tai pangthoka dauriba Mikhal asida longmi singi oiba amato oibegi fidep ama lauduna Lok Sabha Mikhal asida election campaign Tea Party na chingba yaudana Mikhal numita isagi apamba midepta bot thadaba oina thoksi haiki Pharmacy yang special way package sama kui Manipur dan lak juga kau ini Manipur tu mati kui nasihat kau kui sama yang nani berhenti kui kau kiba COVID ki matam lagi logi sila tenari ba drought ki flood ki tenari ba sen so sahi kau mungkin tengah na drought na tengah flood mana tu ni masih natural disaster ni kalau nak tu tahu singgo di Manipur ni masih baru sudah boleh kau. Aduh, orang orang kan pharmacy masih Masal sagi marung dong marai kata
लाइफ तक अमुबा है पुंसी मने लेदो अदुगी पोल अदु कोइरा पुंसी मने कुना याम खाना कंसन उजर कांदा कोई दोबी सिंगी कोइबा सिंसिदा खरे हेनो मींग संहन बुगिया पाम कोई समझ समझे आयुष्मान भारत डिजिटल मिशन मणिपुर की मिटिंग मकादा 𝐴𝐕HA कार्ड कमदौना सेमगदगे हाइबगी मणिपुरी लोंदा ऑडियो वीडियो अमा डायरेक्टरेट ऑफ हेल्थ सर्विसेस की नेशनल हेल्थ मिशन की कॉन्फ्रेंस हॉल दा लॉन्च तौख्रे लॉन्च तौबगी थौरम अदुदा डायरेक्टरेट ऑफ हेल्थ सर्विसेस के डायरेक्टर डॉक्टर ओ सनाहनबी आयुष्मान भारत डिजिटल मिशन मणिपुर की स्टेट मिशन डायरेक्टर डॉक्टर समोरजित निंगोंबम अमदी डायरेक्टरेट ऑफ हेल्थ सर्विसेस के डिप्यूटी डायरेक्टर डॉक्टर निंगोंबम होमेंद्रना मरोइबा मिथुंगसिंग ओइना सरुक याखी थौरम अदुका मरी लेनना डायरेक्टर डॉक्टर ओ सनाहनबीना फोंगदोकिबदा 𝐴𝐕HA मेंबर असि मियोय खुदिंगमकना रजिस्टर तौबा तंगाई फद्रे 𝐴𝐕HA मेंबर असि पेशेंट हॉस्पिटल अमदी डॉक्टर नर्सिंग सु रजिस्टर तौबदा खुदोंचाबा कया पीरी मरम असना 𝐴𝐕HA दा करमना रजिस्टर तौगनी हाइबदु पांदम असिगी मियामना पांदम असिगी मियाम लमदम असिगी मियामना लाइन खंगनबगिदमक मणिपुरी लोंदा नौना फोंगबनी 𝐴𝐕HA ना हॉस्पिटल अमदा लायेंग बचतपदा टिकेट कक्नबा क्यू सांगना लेपगी मथौ ताद्रे इंडिया की मियोय लाख 30 रजिस्टर तौगदबा हौजिक फावबगी ओइना पुन्ना लाख 9 हेनबदी रजिस्टर तौख्रे इसा इसा गे अनाबगी रिकॉर्ड सिंह 𝐴𝐕HA दा स्टोर थंबा याहनली अमदी अपाम्बा डॉक्टर सिंह खनबा याबगी खुदोंग चाबसु पीरी मसिना लमदम मसिदा लेरिबा मियामदा अना लयेंगी मतंगदा डिजिटल की खुथांगदा हेना खुदोंग चाहनली हाइना मखा ताखी अखोई लोकल लैंग्वेज दा ताकपगी मोंगने अदुई अखोइन हुजि खंगदोइसे आभा नंबर और आभा कार्ड हाइसे करिनो हाइबसनेबा समलमना अखोइ ममांगदा सो हाइबिख्रे अदो हाइरिबा आभा हाइबसि अखोइगी केनोनि मागी आयुष्मान भारत हेल्थ अकाउंट हाइबने अदो अखोइना आयुष्मान भारत से अखोइ हम तारेको कइनो नालाइतना अखोइना अहलमनसिना बोर्ड पिबो मतम आयुष्मान भव हाइसे नुवाय हाइबना लयो हाइबनेबा अदुमाइ तौदना अखोइगी इंडिया भारत से आयुष्मान भव याम नुवाय हाइफना करि हाइने अनाये याउदना टेक काइदना लैनबगी दमकता अदुगुम मिशन अमने अदु डिजिटलाइज तौबा सेम्बा सैसिदा अखोइगी फोन दा हुजिते लोइना स्मार्टफोन लोइ पाइनरे फोन दा लोइना सेम्बा याइ तौबदबु मांगसाइगी अखोइगी इंटरनेट कनेक्टिविटी दी लैबा ताइ अदुना मधुमति लैबा ताइ अदुगी खरा करि हाइतारे अदुगुम्बा अरापदा चिंगदा करिदा इंटरनेट कनेक्टिविटी कनेक्शन लैतबा मफमदा कैनो तौबा मरमना खुदोंग चादबा लैबा मरमना अखोइ हौनगरे हुजिक एवरी पुंग खुदिंगी अदुम लोइना सेमगनरे हौजिक फावबदा 8 लाख की मथकदा सेमगरे integrated healthcare digital healthcare structure ma lopsem the stakeholder of jitamana kuna aiba patient jing mathang dena hospital mathang dena doctor aiba patient jung sagi ABDM gi ecosystem the loina restart over ne the patient restart over jina abha number to sigi jina abha number di manaichi आयुष्मान भारत हेल्थ अकाउंट नंबर सिटी माइन रजिस्टर होगा नाम पेशेंट की लेगा माना हॉस्पिटल में चलो बिदा रेगुलरली चलो तो मागी रिपोर्ट हेल्थ की रिपोर्ट में हमसे मागी होगी अकाउंट रजिस्टर में स्टोर होगा थोंगने तो इसी प्रोग्राम से प्रोग्राम नहीं अदो सिगिसना अखोई हेल्थ सिस्टम से डिजिटलाइज तौगदोरिबनी हाइबा डिजिटलाइज तौबसिदा अखोई मसंग मोलो पोट से अखोई कंज्यूमर हाइगदे अखोई पेशेंट सिंग से दरकार ताइ अनि सुबदना अखोई हेल्थ केयर प्रोवाइडर सी मोइसु दरकार ताइ अदो अखोई अहाम स्टेप होइना अखोई पेशेंट हाइदि अखोई सिटीजन्स मयाम जिना आभा कार्ड जनरेट तौसे याम मथौ ताइ मणिपुर की मपानदगी चंगलकपा कुकी सिंगना येलहोमी सिंगी मथक्ता लांदारक्तुना लैपाक थुगाइनबा चंगसिलक्लिबा ललोंग असिदा मणिपुर लेंगाक अमदी इंडिया लेंगाक नमसिबु थेंगनबगी चपचाबा थौरांग थौसिल अमता हौजिक फावबगी ओइना पाइखतपन लेट्री लुरबा तानफाम असिदा लैदिबा सिंगरिकपा सिंग असि काउथोक हंदुना तोंगान तोंगानबा राजनीति कियाना मियामबु इलेक्शन की माइकैरोमदा सेरानना पुनबा होनरकपदगी अखोइ मियामने चेक्सिनसी येलहो फुरुप सिंगी मांगदा तारिबा सिंगरकपा कया असि हौजिक थेंगदुना मयोकना हौद्रबदी अखोइगी लैपाक मचे ताना काइखिबा अमदी येलहोमी सिंगी कंखुल मुतखिबा नतना अतै करिसु लैरोइ हाइना मणिपुर इंटरनेशनल यूथ सेंटर MIYC ना थदोरकपा चेरोल अमदा फोंगदोरकले चेरोल असना मखा तारादुना आसाम अमदी त्रिपुरा दसु कुमजाली सिंह वचमा पन्यंखै मरी द मुथतखरे मणिपुर द चिफ्टेनशिप असि मुथतनबा कुमजाली सिंह वचमा पन हुमपुतरेता हिल एरियास कमिटी अमदी मणिपुर असेंबली ना वरेप लौखरे वरेप सुबु कुमजाली सिंह वचमा पन हुमपुतरेत की जून 13 दा इंडिया की प्रेसिडेंट अमा पुंगफाना मुथतनबगे पीख्रे अदुबु असुक सांगलब चही 93 असि गेजेट नोटिफिकेशन थोक्तना नामसिंदुना थमलगा चना हंदुना लैदि थमली चना हंदना थमली
Masina maram oiraga Churachandpur Kangpokpi Ferjol Tenopolda khul lising ani gi mathakta hengalakre khwaidagi voter list yambada Churachandpurna voter lakh amaga lising humfuni thoi chatwet ka kuntrani thoi Kangpokpina voter lakh amaga lising ahum chamanga ga humfu do yorakre furup asigi oina singdarakliba kaya asi aikoi gi miyamna wakhal tana khantharaga achetpa firep ama lauduna thengnaba chumgani aikoi gi lengak asi miyam gi apamada thabak tawdaba yaroi haiduna leptana taksinba law changi ngai ki oiba political gi basanda thajaduna micham miyam aikoina pangthaduna laithokpa chumloi hauzik aikoina sanglaba tunglamchat asigi dama pak sanna meeting yengduna thengnaba chumgani leiriba problem sing asi malemgi oiba chatna pathap international law gi makha dasu aikoina karamna thengnaba yagadage haiba lambi asisu aikoi miyamna meeting thamba changani haina Manipur International Youth Center MIY sina fongdorakle Asid awanthagi matam yorokpana maram oiraga umang sing mai chaklakpadagi kalhaunaba forest department na lokhalakpa thabak thorom sing asida miyamna sumateng pangbiduna lamai chakpadagi kanbada saruk yabiyu haina Thobal Forest Division gi DFO Dr. L Jisilana Fongdorakli wafam asi ngasi Thobal Forest Division gi office complex ta pangthokiba forest fire prevention and management scheme E 2023-24 gi makada Thobal District Division asenduna division asina konliba mafam singda leiba Joint Forest Management Committee JFMC singda incentive ka loinana fire fighting basic tools sing yantopa amadi wakhal taminabagi thoromda makhakna fongdokibani DFO Thobal Dr. L Jisilana makhatana hai Thobal Forest Division na konliba Thobal amadi Kakching District ki mafam ayamba si reserve forest amadi protected forest ki area oiba maramna hauzik maihau langpok thokpagi matam lakpa sida khara makhai ngak thokpa ngamnaba ngasigi fire fighting basic tools sing amadi incentive khara asi yanbani division asigi manungda leiriba miyam nasu umang sing mai chaka dabadagi kanminnasi miyamna chingya nakna mai thaba matamda checksin biyu amadi mai chakpa yaba potlam singchu chingda manda season bigano churup biri amadi maikhet na chingba sing yarba makai chingi mai chakpa yaba mafam singda season bigano haiki ngasi ke thoromda Thobal Forest ki manungda leiriba uyal JFMC wangu laifam JFMC sajik lairembi JFMC waikong laimanai JFMC amadi thonga mondum JFMC punna JFMC mangage volunteer singda sprayer manga rectora gumboot kun manga head on lamp kun manga beater kun manga amadi knife tara rom yen thoki Thobal Forest Division na singa duna the incentivizing of JFMC or some villages from Zatori sigi scheme se koina forest fire prevention and management scheme gi makada apoi gi village khara active villages singa and active JFMC singa apoi na fire fighting basic tools and some incentives khara yen Zatori and apoi na Thobal the ngasai maximum gi reserve forest and protected forest leibina which fire season or pasida mai sakpagi adi frequency pasida ngasai apoi na pizza doriba fire fighting basic tools sina control su mateng pa nabagi objective ta na ithokchabani Maitai Irol Iyek Loina Senol Apun Balo Milal Assam Panagi Lamjing Makada Kamarbon Rising Youth Committee KRYC na 1281 number Purandapur Manipuri LP School da Nomagi Oiba Maitai Mek Tambagi Thorom Pangthokre Thorom Aduda Milal Assam Panagi Luching Purel Seram Herajit Maifai President Thangzam Project KRYC ki President Bernachari Mayom Krishna Chandra Sharma Advisory Maibam Dizen Singa Sarangthem Santrajit Sarangthem Brajakumar Sarangthem Hemanta Moirangthem Kiran Saru Yaduna Pangthokiba Maitai Mayek Tambagi Thoromaduda Puna Mahiroi Ahalaman Ima Singh Puna Mioi Yankai Mukta Maitai Mek Tambiki Thoronga Mari Lainana Miral Assam Panagi Luching Purel Seram Herazena Haikivada Aikogi Mayek Asi Manipurda Tamnari Ba Mayek Asimak Hauzik Assam Dasu Tamba Yarani Haina Assam Sarkana Cabinet Wareb Laukrabani Aduna Aikoi Isagisu Loan Amasung Aikoi Isagi Loan Amasung Mayek Khangba Haiba Haibasi Aikogi Thaudang ni Haiki Hauzik Manipuri ki oriba fiba masida mapan Manipurda ngapigani Hauzik Manipuri ki oriba fiba masida
Mapan Manipur da chatpa matamda by road chatpada khudong chadaba kaya sing asina maram oiraga flight service amadi helicopter service ta hena fahanaba thabak kaya paikhatlabasu Jiribam to Imphal natroga Imphal to Jiribam service tawriba helicopter chatnaba passenger singda kudak ta cancel torokpa asina helicopter gi passenger singda pendabam ohele haina ngasi Jiribam dagi Imphal chatnaba helicopter gi ticket lauraba longjam avote maitei kauba miyoyamana pendaba phong kya thamlaki mahakna hai mamang jehi gi kumjali singani Kulhumdoigi Medegi Hongna by Rota Chatpada Kudung Chadaba Kayasing as Yinglaga helicopter Chatnari Basida Manipur Lengakna Kudakudakta Maram Karimata Kangdana cancel Toropasina passenger Equida Yamna Nungai Tre helicopter service any later basu service amada arrangement of Bibegi Mahuta flight cancel Taure Nakoigi ticket ki paisa loba laklo haibegi mawong that over service asita sing the penjade Maramaduna Mari Lenaba Singa meeting Jangbi Haiba Wafong Gama Sutamaki Transport Department Manipur Heli Service Haina Ministry of Home Affairs ki makada sathoksin taunanaba helicopter ki kudong saba miyam da pirakibasi koi miyam interest ni amadi miyam ki kudong sananabani haina koi logjarubani adu ngasi yam laibak thiba thodok ama koi gi miyam da kudong saba phangnanabagi logjaruba asa togjaruba koi ningjarubu du madu taiwonaba ma si thore koi gi sathoksin toiba helicopter servicing asi Imphal to Jiri to Imphal to Tamelong to Imphal high service Miamasi, Kanghoda, Equida, Maram Supi Pidana, helicopter servicing Masi, Hunter Taguna, cancel over Habi power, Poina Power, Lozuruba, Pangi, Maramasida, Wakogi Kutana, Hajarabada, Haiba helicopter service asi, Hunter Tagi, Numit Hogolapada, Hunter Tagi Hogolapada, booking to Bugi Ayab Pietuna. Koi receipt ka salan ka mi sathoksin to gi ayaba si pira kana koi di hai ba date sida hayeng mathang satkadaba hayeng satkadaba miyam chap sana program loina fix tor matungda karimta miyang tanaram natraga alternative arrangement to the bida kutakta ticket koi gi sathoksin gi helicopter service ji cancel to bibani Hause pawgi marakta natin break ama lominasi 40 years of trusted diagnostic service, Babina Diagnostics. Welcome you all to Unapa School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Breaking meeting the member taram lok juri ngasi Jiribam district ki Hilgata Laiba community hall da DMMU MSRLM Jiribam na sinduna Depositors Education and Awareness Program ama Reserve Bank of India RBI na sponsor tawduna thoramasi bu pangthokre pangthokiba thoramasida District Mission Management Unit Jiribam gi District In Charge Thongbam Lenan Jiribam District ki Block Mission Manager Wahengbam Premchan District Assistant Accountant Wangkem Pramojit Jiribam District ki Branch Manager MSCB Limited Ayekpam Thoiba amadi Hingminasi BHLF ki SIG mari gi members singna saruk yaki Thoronga mari lainana District Mission Management Unit Jiribam gi District In Charge Thongbam Lenana asumna hai ngasi pangthokliba Depositors Education and Awareness Program asida saruk yariba SIG member mipung pudingmakta bank account hangnabagi wakal pokhanaba amasung hainabi thamnaba hauzik fawba insurance yaudriba singna
PMSBY PMJJBY amasung APY pencil yauhannaba hotnaba amadi unauthorized oiba deposit scheme multi level marketing fraud ponzi scheme gi khutang khudong thiba singdagi ngakthoknaba amadi aswai angam yorakpa matamda bank ta thauna leina wakat pangamnaba pangthokpa awareness program ni haina magna phongdokhi depositors institutions awareness program is RBI gi makhada tawbani masije akoi implementing agencies of MSRL Manipur State Livelihood Mission na lobani ahan program ni pilot project ta lariba program mani aduga masi akoi jiribam nan conduct bojai DMMU distribution management unit jiribam na sinbani masi akoi jiribam si hilga control na sari basi misi program gi assemba koina result naning ba haragadi yauriba nama koi ngasi program yauriba participant nama bank account mai tabang dai bema lehenba aduga bank ki any financial inclusion products insurance solution dai di magi account hang bada ko sunu recurring deposit fixed deposit whatever go le di ko nama access ko hang mai to access ko mai to ga service fee gani han ngasi Indigenous People Organization of Manipur ipomna pambaina lutingba UNLF ke thongmi ahum phajan ki babu yaningdaba phongdok paga loinana makoi ahum bu condition yaudana thadorakadabani haina Manipur gi mafam kyada wakat khongdang changsen kibagi manung channa All Ǩ𝐤𝐶𝐤 Club Coordinating Committee AKCCC Ǩ𝐤𝐶 apunba nupilup KANL 𝐶𝐤𝐾 apunba imalup 𝐾𝐃AIL amadi 𝐶𝐤𝐵 Business Welfare Association KBBWA 𝐶𝐤𝐾 ibudo nahalai laibungda pangthopa wakat mifam chathakre wakat mifam aduda 𝐶𝐤𝐾 apunba nupilup ki convener N Kalpana phongdokibada lengakna chathariba thong asi fagira natraga asengbra tangdu leita bagi khudek pinariba asi fagi tahanbigenu lengak mapuna oidaba ngangba chinthiba tawbigenu lengak ki thong miyamna yamna kana yaningdei fajan kiba pambaina luchingba UNLF ki thongmi ahum condition amata yaudana thadoro natrabadi ꯀꯛꯆꯤꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ UNLF ꯕꯥꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯍꯟꯕ ꯌꯥꯔꯣꯏ ꯄꯤꯁꯇꯣꯛ ꯇꯧꯔꯤꯕ ꯀꯗꯔꯁꯤꯡ NIAꯅ ꯐꯥꯕ ꯌꯥꯅꯤꯡꯗꯦ ꯄꯤꯁꯇꯣꯛꯀꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯐꯥꯖꯤꯟꯈꯤꯕ UNLFꯀꯤ ꯀꯗꯔ ꯑꯍꯨꯝ ꯈꯨꯗꯛꯇ ꯊꯥꯗꯣꯔꯛꯎ NIAꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯨ ꯂꯥꯎꯈꯤ ꯍꯧꯈꯤꯕ ꯇꯥꯔꯤꯛ 12 ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯍꯥꯏꯗꯅ ꯄꯤꯁꯇꯣꯛ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯖꯈ꯭ꯔꯕ UNLFꯀꯤ ꯄꯥꯝꯕꯩ ꯒ꯭ꯔꯨꯞꯀꯤ ꯏꯆꯥꯁꯤꯡ ꯊꯧ ꯄꯨꯕ ꯃꯔꯨꯑꯣꯏꯕ ꯊꯧ ꯄꯨꯕ ꯃꯤꯑꯣꯏ ꯌꯥꯎꯅ ꯑꯍꯨꯝ ꯐꯥꯈꯤꯕꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛꯁꯤꯅ ꯑꯃꯠꯇ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯖꯪ ꯑꯁꯦ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯀꯛꯆꯤꯡ ꯀꯣꯌꯥꯗꯒꯤ ꯏꯃꯥ ꯏꯕꯦꯟ ꯁꯨꯅ ꯊꯣꯛꯄꯤꯔꯛꯂꯒ ꯕꯖꯥꯔꯗ ꯐꯝꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀꯛꯆꯤꯡꯒꯤ ꯑꯄꯨꯟꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ CHO ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯄꯨꯂꯞ ꯄꯨꯜꯂꯒ ꯌꯥꯖꯅꯤꯡꯗꯦ ꯍꯥꯏꯕ ꯈꯣꯡꯖꯪꯗꯣ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯔꯤ ꯂꯩꯉꯥꯛꯀ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯈꯨꯗꯦꯛ ꯄꯤꯅꯈ꯭ꯔꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯑꯥꯔꯃꯤ ꯆꯤꯐ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯍꯨꯝ NIAꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯥꯖꯤꯟꯈꯤꯕ ꯌꯥꯅꯤꯡꯗꯦ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯎ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯂꯥꯟꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕꯤꯒꯅꯨ ꯑꯊꯨꯕꯗ NIAꯅ ꯐꯥꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯁꯨꯒꯨꯅꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯁꯨꯒꯨꯅꯨ ꯃꯥꯏꯀꯩꯗ ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ Peace process alae haidana akoi isa ina kharadi government ge wari sanare haidana leiraganda mathung manam khangaudana NIA na makoi ahum phaki base masigi thawongsi yaningde aduna athuba matamda sigi phakriba angang singje athuba matamda thadok pirao Universal Mothers Organization UMO Sugunu SC Wangu Gram Panchayat na sinduna lengaka santigi wari sanariba amadi khuyek pinakraba pambaina luchingba UNLF ki maru oiba thomi ahumbu NIA na fajan kiba thawongbu yaningdaba phongdoktuna ngarang wangu gi masing yamlaba nupi singna maira gi khongchat ama satkre khongchat aduda saru yakibi maira paibi amana paumi singda phongdorakhidbada NIA na makoi fajan kiba haibasi wangu gi miyamna yaningde Manipur gi miyambu namsinduna thamna ba hotnariba karigino makoi ahumbu athuga matamda thadorактaba taragadi makha taba akanba khongjang changsilagani haina phongdoki 2023 ki November ki tang kumapanda Manipur Saka amadi India government ani na yanaraga thamkhiba pistop ado tungoina na thamlaga
India government na NI laga yugi pambai na lusingba mioi ohumbu karimta makhoi da information piram dana phaki ba habisi Manipur ki praja ama oina wangu ki praja ama oina khoi thawai ha chang yauna ya janing de Lenga ka santi ki wari sanalaba khuyek pina kraba pambaina luchingba UNLF ki mioi ahum NI na fazin duna thamgiba thawongbu yaning deba fongdok laduna ngarang kakting district ki manung chaliba umathel chairel amadi waikong laimanai gi masing yamlaba nupi kiana maira gi rally chatkhre maira gi khongchat aduda India government na atamnana maitei da on senbagi thawong yaning dei thokli ba irang asi lengak na thubuda loisilo haiba kholau kaya lauki Santi gilabida lagaba lupa magi miyo ya humbu enai na padok padin tauba bese akoi sairen mera pai bi apun lukna soya ya ningde matung da makata na sumai na phabu pun belak laga di akan makunging jangsin yani hai bese akoi mera pai bi akoi gi phire ni state government gi kuyek pine khaba matung da akoi MPA gi kede ahu khaki babu yaning da bagi khongchat uttaluna na umathida le ba mera pai bi organization asida so gi damdam asida iba wa khogok kamari leina hariba isasi ohum maran lekana phaki ba makoi omase gani sanya ga thado bi o hai bi maira le ni ne phene si maira gi odesu le phene si tawderi basi Imphal East District ki manung chaliba huikap ki mafam singdasu ngarang nupi maira paibi kiana numidangi matamda lambida tholaktuna fajan khriba khun ngakpa mioi ahum butek ta kaidana thador u haiduna kholau kaya lauduna maira gi khongchat sing satkhre ngarang gi khongchat adu huikap all maira paibi na sinbani Bisnupur District ki Tinungai amade Ningthau Khonggi Lokon da thaba thau sungnaba hangam lokpa yaraktuna lawmi singna phoiba amadi paiba hore haukiba chahi kaya dagi mafam sing asida lawmi singna cluster kaya khaidoktuna hangam hunduna afaba podan yaudaba hangam thau puthoktuna lakli chinjakta mipan tangdabaga loinana afaba podan yaudaba thau chaduna haktang phana thamnaba amadi lawmi singi senmitlon fagatpada chauna mating oiri maramaduna low hek lokpaga ahangba labuk sing mahai marong thaduna hangam hunduna senthok lainaba hotna si haina namairakpam Chandradas kauba lawmi mana fongdorakli Hari Hindrapa asi body mass mai chalasibonga ikoi hangam thajarapani ai lopari kunmu dini sari lonan thajarapani ai mafam sina paksana dejeri bisi ai chawapani ya ikoi ji mai yale maru loe koire jairani yeraka koi aji mayam gi darka lai bapo koi gi mayam koi gi dimu munu dana tana mayam gi so khar thau thum khar samina ba ana koi na dum tawjei na maram orga yasimba yamna faraba simasi pamasi koi long singro program da koi masi to wai si koi Manipur prajada thai sengna masi to minasi hai mo pam ji kai thamjeri Lamlong High School Governing Body gi hanigi secretary oiramba oza Sairam Nilbirna Mahaki Mayumda Laikidabada Lamlong Higher Secondary School gi teaching amadi non teaching amasung mahairoi singi maikai digi awaba fongdorakli laikidabagi thawaina mapugi laikolda ingna chikna laiba oirasanu hairi Kurai Nandaibam laikai digi oza Sairem Nilbirna Masagi Anaba Amana Maram Oiraga Laikidabada Coordinating Body Kuraina Awaba Fongdorakli Oza Sairem Nilbir Asi JM College of Commerce ki Principal Oirambata Natana Foundation for the University of Sanamahi Culture ki Founder Chairman su Oiramki Masida Natana Kangla Fort Board ki Member su Oiramki Mahakna Laikidaba Asi Miyam gi Mangjabani Oza Asina Laikidabada Miyam gi Mangjabani Laikidrabagi Thawaina Mapugi Laikolda Ingna Chikna Laibu Oirasunu Haiduna Imung Manungi Awabada su Saru Yari Hairi Joint Director District Veterinary Officer Thawbal gi meeting makada Wabagai Veterinary Dispensary na Kairak Gram Panchayat ki Pradhan Ilangbam Ongbi Santi Laimaga punna khutsamnaraga Kairak Makha Laikai amasung Kairak Awang Kangjei-bung amadi Kairak Mayai Laikai da San Yangkai Matoi 𝐵𝑄/ISFT amadi hui chamaga kuli thoiromda anti-rabies vaccine kapthokre Tha sigi taradagi haukiba ahanba Chief Minister amadi taramari suba Loktak Trophy Laibaki Rang Asina Madam Oiraga Matam Khara Lepluraba Tungda Hayengdagi Moirang Chingai Lampakta Makhatana League Round gi match hauragani Hayengi ahanba match pung Taranithoi Makaida SSU amadi Traungna Sanagani amadi ani suba match na Nungthilgi pung ani makai taba matamda Klasa amadi su sanagani hairi Haujaroi bada maroi ba pawmu khana pizari Chingkhong singya da leiba maitai khun singbu ngak sena ba matik chana state force tambiu haina kokomina amukhana lengak ta apil torokli
Nauremthong Laisram Lerakta Yumama Maina Tumna Chakre Like Minded Group Manipurna Awaba Nanglaba Yumbu Laisram Sanderani gi mafamda kudaki oina lupali sing tara tengbangkre Chahi Mari Rongi Mamangda Kasada Maite Nupi Amabu Gang Rep Tawada Chenaba Maralaidaba Mioy Ahum District and Session Court Kasana Chahi Nepal Jail da Laibigi Cherak Pikre Amadi Lok Sabagi Mikhal Ing Tapna Chumna Pangthok Naba CEO na DEO Sing SP Singi Mifong Kauduna Kanakre Ngasigi oina notice window na sandok jaba numidangi Manipuri pau matang ase loijare bideng tabira puna mapu amuka hana khurumjari